Manipur Sangai Festival ga Mari Lenana Mioi Lising Machamanga Henbana Sargyaduna Sangai Run Lising and Ikunmanga Pangkokre. Kurumzari ISTV News meeting Tabir Sing Butaram Noksari Hauzik Pau Sandona Pizari Thasigi Kunmathwidagi Hogadoriba Manipur Sangai Festival ga Mari Lenana Department of Youth Affairs and Sports Amadi Tourism Department Sinduna Mioi Lising Machamanga Henbana Sargyaduna Sangai Run Lising and Ikunmanga Kumanlapak Sports Complex Tagilam Thakre Tormaduda Commissioner Home N Ashok Kumar Commissioner Power Silas Kumar Saurasia Youth Affairs and Sports ki Secretary N Prabin Tourism Department ki Director L Bikram Secretary Hungyo Warsang Youth Affairs and Sports ki Director M Bheto Yauna Mioi Kya Sarugyaki Sangai Run Lising and Ikunmanga the Sarugyaduna Lamjen Sen Kiba Mioi Kayana Lambida Gari Sing Napan Bapi with the Natana Gari Sing Taina Nabahonabada Kudong Chada Sing Shumayok Naki Sangai Run Gamari Lenana Youth Affairs and Sports Secretary N Prabinna November Kunmathwidagi Kuntra Pau Pangtokadoriba Sangai Festival Asiga Mari Lenana Sangai Run Lising and Ikunmanga Sina Lamdam Sida Tangdu Laitaba Purakda Sobomating Ama Panglagani Amadi Nasigi Run Asida Tongan category Home Tona Kaidoktuna Ahanba category da kilometer manga Ani Subadana kilometer Tara Amadi Ahum Subada kilometer Kunmanga Wayani Haiki High category sing asida medal yauna case award sing busing supiduna punging thogot kani haina mahagna fungo ke Masjid, silo. Ransida mi lising amaga sawadagi hena sarugiyaki mayamne yamna harauta yamna enthusiastically masida sarugiyabasida koi sinjalangjariba ya samadi tourism department ki taraptagi su mayambu thagat phongdoksari ngasigi ransina manipur sida santi amadi tangdu laitaba gi phim poropagi madiyam chauna mateng pangani habsai thaji ngasigi sangai ransi sida koi category homni ahanba category sina 5 kilometers, any super categories na 10 kilometers, all super categories na 25 kilometers. Adugo yaur mi khuding mak se koi encourage so boy na medal pizza gani. Adugo third category ki 25 kilometers ta first idea 10 kano se koi medal plus cash award pizza gani. Kangpokpi District ki Holzang Chingshang Parengda ekar kuntaruk rom da tharamba popi pambi sing security force na yanthat kibaga loinana farm sing adu daleramba lautang sing taratret mai thadok tuna manghan kre lautang sing adu daleramba harbek taret amadi thumbek ohum su manghan ki haidi amaromda Tengnopal District ki manung chanba khudai khulenda ekar tara manga rom da tharamba popi sing su security force sing na yanthat kre loinana lautang sang amashu mai thadokre haidi New Delhi ki Pragati Maidan Amphitheatre 1 da huzuk chathariba nifu marisuba India International Trade Fair IITF lisangani kunmanga da Manipur Day pangthokre tormadu da Manipur government ki Additional Subsecretary Textile Commerce and Industry Anurag Baspai Trade Commerce and Industry ki Director Yumnam Robita na chingba sing sargya ki Anurag Baspai na tormdu da mi yamna tinba sina entrepreneur sing growth leire haiba utli amasung machine Manipur bu national amadi global value chingshinambagi mapangal kankhat halli haiki haujuk chathari ba trade fair sida state asina sarugyari ba si response ningtina fangle thoramdu da yumnam robita na
Manipurbu support over amasung state asigi ina khulaba heritage da thajaba thamliba si thaganingai ni haiki Thormadu da laman thang ta amasung DDMRU Imphal gi team singna cultural performance sing shu utki Silex ki akhanaba fashion show amana tiliba miyam gi pukning sumhatki state asigi skill leiraba weaver singna same saba Manipuri handloom amasung textiles ki polam sing shu utki India, because this kind of exposure is necessary for them to diversify their product as per the market demand, because everything relates to economy, everything relates to livelihood, so improve their Siberia dagi pairaktuna October 3 Manipur gi Tamenglong district ki Chuilon village ta saktaram laga November gi tang 13 dagi Tamenglong thadoktuna paikiba apapang haina mingthonba Amur Falcon Arabian Sea lan na pairaga ngarang Africa gi Somalia tamna paikre ahu amadi alang haina mingthonba Amur Falcon anina hauzik Arabian Sea mathakta paidi ningsing bayai Manipur gi Amur Falcon tracking project phase 2 gi makhada Wildlife Institute of India Dehradun amadi Tamenglong Forest Division na tha sigi tang 13 da Chuilon village dagi satellite transmitter take tawraga thadokhibani Tamenglong Forest Division dagi phangba pawda apapang ahu amadi alang haina mingthonba Amur Falcon ahum asi tha sigi tang 13 amadi 12 dagi Tamenglong district thadoktuna paikraba matungda Central India fauraga Arabian Sea lana leptana pairakhibani hairi Paugi maraksida break matang longminase Honglakliba punsigi lambisida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break tungda mohana taram noksari makha tarakpa paw pizari Bangladesh ta Manipuri lol amasung sahitya hingathanaba honabada asoba thodang lorakhiba Bangladesh Manipuri Sahitya Sangshatna chahi yankhai mapung pharaktuna tha taruk chupna satharakhiba Golden Jubilee thoram sana phudongba chahi loisinbagi thoram pangthokre tha asigi 13 amasung 15 da Bangladesh ki Kamalganj Adampur Bazar da liba Manipur Cultural Complex ta pangthokpa loisinbagi thoramda ahanba numit ki ahanba session da Manipuri Sahitya Parishad Imphal gi Joint Secretary L. Rameswar Sathaulup ki Advisor R.K. Budimanta Mashung Laikol ki Secretary G.A. Ghanapriyana Maruiba Miyosing Oiki Sahitya Sangshat Linkhat ki bagi matangda A.K. Seram amadi Bangladesh ki mapandagi yenglakpa meeting haibasida Sarchan Tiamna wangang ki Thoramdugi aroiba numit November 15 da Shilet ki Rajbari da Manipuri singi marakta singthaningai oirba laikidraba kabi Laishram Samarendra Aiba Ilangbam Shonamani Layekpa RKCS amasung theater icon Ratan Thiam gi photo da laikatpaga loinana makoi maramda wangangki Tha asigi tang manga dagi mapan fauba Chennai gi JN Stadium da pangthokiba kulhumdoi shuba Asian Master Championship ta manamatum phanglaklaba Manipur Police amadi IRB gi personnel sing Manipur gi DGP Rajib Singh na taramna okpaga loinana thagat phongdokre taramna okhiba sing adugi manungda gold medal ama silver medal ama amadi bronze medal ama laurakrabi SIL Bembem
gold medal amadi silver medal mari lawrakhrabi SI Radhesana amadi long jump ta silver medal fanglakiba head constable Romesh Chandra yauri hauzik loishilakpada maruiba pawamuka hana pizari ga mari leinana miyoi lising ama chamanga henmana saruk yaduna Sangai Run lising ani kun manga pangthokre hozu phobagi onadi matang sida ISTV news loishinjari mireng tabiri ba puna